ngasi fongbase fongda December gi tang kunga mangada masamaki nupi hatnaba hotnaramba nupa phare masamaki loina bibu kerosene haijilaga mai thaduna hatnaba hotnaba Mapuroiba police na fagatkhre Imphal West District ki mayang Imphal Police Station gi manung sanba mayang Imphal koksai makha laikhaida ngarang gyasangba adu waida Mapuroiba na loina bi mai thabagi tahaidraba thodo adu thokhibane thodo adu ga mari leinana mayang Imphal koksai makha laikhaidagi thangjam umakanta sai kunthraga manga apokpa ibopisa ngasi fagatpaga loinana mayang Imphal PS ta case ama lakhotkhre hairi umakanta ngarang gyasang badu waida mahaki loinabi longjam ningol thangjam ongbi puja sai kunga tarukpu tamthina phubugi mathakta mai thabadagi soktuna hauzik rims ta laikatnare puja mamai makhut ngak mangaksham amadi mabukta maina sakpadagi sokpani masagi sada kun maina sakpadagi sokpa adugi mathakta phubugi saifum kyasu lai mapamgi kangbuna phongdorakpagi matung inadi ngarang nungthil puja masanupi ga loinana wangoi longjam laikhaida leiba mapamda laklamkhe tasengbagi di wangoi da leiba dental clinic amada masanupi gi maya yengluraba matungda changlaklamane ipan pan tharamdana puja masanupi ga loinana hankhre nungthil pung ohum rom tabada mayumda yaubuga Mapuroiba umakanta thengna halai amadi mama Pujagina manembo hauraga satte haiba maral sizinduna akanba wahiga sai thangba horakhi pujana hangatna khummi haiba wafamda umakantana sai fawba sizinaduna phuki yasangbagi matam oirakpa aduga makhoigi imungi mai yadabadagi candle ama thankhi tanja aduda umakantana lantel amada yawba kerosene pujada haijillaga thalamba candle aduna chukhibani haina mapamgi kangbuna makhatana phungdorakhi umakantagi mathakta matik saba sairak pihaningi haina su phungdorakhi hairi thank you